Kamjong District ke Indo-Myanmar border nakna lairiba Kasung Village India ki khulni haibagi khudam oiba chakthung amata phanghodri. Oil pump singda thau piba lepkhibadagi petrol gi mamal black ta liter da chamaga kuntra dagi chama yankhai fauba yonare. Laingak hek sembaga one family one job ki makada imung khuding is senthok lambi piraga irang na submitlon the sok libasi man khatana ba honara kani haina lamlai kendro gi MLA ke shibom chana haikre. Kurumjari STB Paming Tabir Basing Butaram Nokchari, Paushandona Pijari. Indo-Myanmar border pillar number 1920 Amadi 21 the Lariba Kamjong District Kasung Village Indiagi Kulni Haibagi Kudam Chaktung Amata Phanghodri. Chatrik Kulendagi Kasung Yoba kilometer Tara Mangarom Sangba Lambi PMGSY ki Makada Lambi Semde Hargasuning Tamtada Gari Putaba Lambi Oihore. Nungju Tada di Kong na Chatpa Fauba Kudong Chada Balambi Oihore Ngamkai Ngakliba Kul Sing Asigi Miyoina Kundaba Yaba Kul Amagi Mamita Hodri Hiram Sida Paudamama. STB team na 2019 da akwai agi yet on the uriba dinda laitin nong pai thangi bugi nakan da leiba kumba kasau phung haiba khunna du yawraga haiba lam adugi lambi thongi phibam ngam khai ga taina bada leiba khulla dugi phibam pawdam matam da matam adu zu ma hainagi kai gi damakta lapna satlarga pawdam muribano haiba wafam adu ngasi phawda phuyal kendra gi MLA na phongdok piramgi matung na ngasi phawda kasau phongje afawa lambi piba ngamdaba akhoi hujik aina lepi mpham sinna India gi haitar Manipuri gi ngamkhai gi aroiba khun kasung haiba khun duni masi khun se som gi chingsi gi nakan lomda di Burma ona hainara adubu sidagi chingsi hek onthaba makase India gi lamni Manipur gi lamni sida hujik akhona laiba lambi sidi PMGSY lambi ni tikadar contractor singsu fajan su sudi adum yana bachatpa adu yam hairamni ida su pire Chatla su wari sanare, complain su taunare. Hujik phawa amta RD department kwai dagi son graba mathau tawdraba department oina ureba akoi 250 km cha PMGSY gi saruk hek yobaga chatpa yade PMGSY ni khangeba thongne kalbat sabne mogi cement kano ratio gum phajan su maintain tor kaw da loin ta le gari jarbati le mukhun ho le maintain taw central gi sponsored fund mayam lakpo du fund lakte ai hujik phaw bhap ta da bole maintain taw de amrak sare maintain taw PWD har nun leibak hujik ching anauba lambi kakpa khakta da interest le department gi officer mayam su lambi anau kakpa aduna paisa khare le ma dan adu khakta taw akhoi lambi si kuire da akhoi me da kai no gi sanalu thongdo ising chawbu gi lo thokbu gi khundigi thokpa yadwa nahan October November first week da akhoi na JCB wire ka ko akhoi ni semne ba lambi hi mokoi contractor sing na keno loba thika lobu si tabak phajana paikhat da ba ko adu akhoi ni su DC su high grade DC ni su mateng pangli pangai do ga mokoi contractor sing su nahan semje hain lagra tabak do relation ga han khaba ko ngam khai ngak phai imphal le ngam khai ngak pro ukhul le ngam khai ngak pro AC da fan gi makha da kano sing du mayam gi makha da sida network su phade sida mai su lakte lambi su yade sida ngam khai ngak isi moini nungai ba mpham da sorok phabja mpham da mai lei pham da pham ga ngam khai ngak ha chi oidaba ne ba aduna si moina thado la adi Manipur hai su kai le honi ukhul ga kamjong ga imphal mayon du ngai Manipur du ta de office da assembly da Manipur launa oiroi development si equally distribute tawgadamni paisa thadaning dabagi karno development purakning dabagi moi khakta chaning bagi alam su lawrasno haibi type ta sida boundary fencing tawgi daw hakti hoji si fencing tawde hona kamjong da mina border fencing tawgi la an Assam rifle phaw border phaw chatning di Assam rifle sing si India gi border ngamkhai ngak panati moi di Burma gi ngamkhai ngak palak aduna si phajan khanthaba darka ore habji haini ngam-khai paring da leiba khun-sing asi nungaitana ikhona akhoi ngam-khai ase sep oina leire haina khanba sunya yaroi border pillar ahum leiribase sayet aba
border pillar haidna MLA na yamna phongna haibu wakham asi ngasigi lengakna ekoi ngasigi mihut khudimangna khanaraga thungyar kendragi MLA khaktada inthokpun natana lairiba MLA yangkhai mapanna asi miyeng changaga akoi Manipur gi ngawkhaije masi kaibi ade asomni hanjalibje karamna kanada haraga lawbu yagadagi halju tana haningi ISTV pawgdamukta ajit lahak thawung lena pawgdam jariba ningthakam sana jaw mitai kasum bilai ISTV news Oil pump thinki badagi petrol gi mamal black ta liter chamaga kuntra dagina chamaga yankai fawba yonakre petrol black ta yonba dukan singda mina yomsinduna thau hanaki haukiba numit kharani gi mamangda petrol pump da bom thamlamduna aki akhang nang halamba yaningdaba phongdoktuna oil pump sing ngasi thau piba lepkhibani petrol pump da bom thamlamba aki tuzungba piba yaningde piba ngamloidaba donation demand tawbiganu puna hingminasi aikoi entrepreneur for public service oriba singbo muthatke hotna biganu government na fixed rate yonbani MRP dagi hena yonba yade haina thaduna thetki ngarang amasung nahansu oil pump sing total shutdown laikhibadagi hangna khidaba aduna su hena thawgi khudong chadaba si thokpani Athubada lengak semnagani lengak heksembaga one family one job ke makhada imung khuding senthok lambi piraga lana maram oiraga samilon sokliba simen khanana ba honarakani haina lamnai kendrogi MLA KH ibom chana phongdokre wafam asi apun ba ningsing marumna sinduna nungoi awang leikaida community hall da pangthokiba ahal oiraba sing amadi lukhrabi singda anirak shuba oina khudol pibagi thoramga mari lenana phongdokhibani thoram aduda apun ba ningsing maruke president sanasham ibotomba Nungoi Awang Lekai Village Development Committee ki Secretary KH Inaucha, Women Development Association ki President Y Bila, Secretary S Mikoibina Chingbasu Saruk Yake. Thoram Maduda Ahal Oiraba Nupa Nupi Amadi Lukrabi Nifu Marida Kudol Piki, Thoramga Mari Lenana, MLA KS Ibom Chana Makata Kibada, Hauzik Lairiba Irang Asi Tangdu Laita Ba Puraknana Ba Center Nakana Honaduna Lakpani, December Tara Marida, BJP MLA Pumna Magdialida Kaurakliba Asi Lengak Semnana Ba Wakana Bagi Soidana Oigani Haiki. Tenglabada mathang chahigi February 13 gi mamangda lengak soidana semnagani lengak asi hek sembaga hana lengakna leiringaida paikhalamba thorang toramba one family one job scheme paikhatuna yumthongi oina senthoklambi oiba yaba sinfam khandok minagani ngasi ahal singda angamba khudol piribasu ahal singbo ikai khumnaba utpani mama mapa singna macha singbu mi oinaba samlaba matungda ahal oiraklaba matamda mama mapa singbu ole somda thambagi fatraba chatnabi ama lakliba asi asigumba thoram toina silabadi manghan bangamgani haiki Delhi da hayang silao aduga tantara mari da meeting mo tawni ai India government na kawre ai na thajabada miyam na thanba mi hu se mo government do halakani na khali music shoi ba sebelon sing phagana ba ari gari lokko sige ke do sige hai ba khanara basigi manunga kunu mamadu thabo ama pi ba hai gi scheme ma yawi sarkar gi department gi thabo to hon gi wana lai ni be kunu makse chenthok kami am sembi bai da ri hinne na kunu na hai da sin tham jing do yenga kana koina madugi achangbo pesa do sarkar na piba madu manunga samai manunga kunthana singoida aruba atei ne lo gida aruba scheme na jimba mayama khanaramba lai Manipur State Legal Service Authority Masulsa Amadi High Court Legal Service Committee Amasung District Legal Services Authority ga punna khusamnaduna chahi amada marirak pangthokpa handak chahi ge lisingani kunmanga ge National Lok Adalat loishanbagi thoram Lamphel Part Court Complex ta pangthokre thoram ase Manipur gi district khudingmakta pangthok hanaki Imphal East amadi Imphal West ki oinasu Lamphel Court Complex ta pangthokiba thoram aduda Justice M Sundar Chief Justice High Court of Manipur amadi Patron in Chief Masal Sana Luchingduna Yengsinke. Thoramadu the High Court of Manipur Justice A. Guneswar Sharma Amadi Manipur State Legal Service Authority member Secretary Alek Muivasu Sarukyake. Chief Justice na Luchingba Temaduna ngase bench ahumda chathariba Lok Adalat ki fibam su Yengsinke. Thoramga Mari Lainana Justice M. Sundar Chief Justice High Court of Manipur Amadi Patron in Chief Masal Sana Pangthok Liba Lok Adalat asi Marirak Suba Lok Adalat ni Masi Manipur gi
Judicial District Mapanda Pangthokpani. Lok Adalat asigi manungda case kaya loishinduna party animakna yanagadaba mawongda wayal pibani. Lok Adalat asi yamna niyom chumna transparency leina Manipur State Legal Service ki timna pangthoklamba ubasi peningai oi. Lok Adalat asina panduna leiramba amadi yanadaduna leiramba case ayamba loishinbada chauna mateng oirakani haibagi thazaba lei haike. So far, it has been very encouraging. I find that there have been many settlements, and with regard to the data, I find that from 2021, with the exception of 2023, there has been a steady increase in both in the number of cases that are getting settled as well as the value of the settlement. Have ensured that as regards banks, financial institutions, officers who have the mandate to settle here and now are present, so that there is no further delay. And the present Lok Adalat, I think, is proceeding in a very brisk pace, and the team is doing its best. By the end of the day, we are hopeful that we should be able to settle more number of cases and also cases of higher value compared to last year. UPSC exam question paper da mitai maya yahan nabagi damang mari lainaba singda takshinaba mahiroi singna MP sana zawbada haijakre. Union Public Service Commission UPSC na lauba civil service examination da mitai mayang oiba yahaliba asigumna exam asimaki question paper su mitai mayak ohenaba mari lainaba singda pukhatuna takshin binaba Manipur optional aspirant Manipur na Rajya Sabha ki MP ningthau sana zawbada sembada MP ki Delhi official residence ta unaduna memorandum Pikre. Manipuri optional aspirant Manipur na pisan kiba memorandum aduda palibadi UPSC na lauba civil service examination da Indian Constitution ke Nepal suba schedule da chalaba tongan ba regional language sangyang na masangyam na ba optional subjects da thabagi ayaba piri. Adumapu Manipur singi oinadi mitai mayak ase lising amaga chamapan marifutara nithoida 8th schedule da chankrabasu UPSC na lauba civil service examination da Manipuri literature optional paper gi question sing Bengali script oidi. Housing ma candidate singi fangfam thokpa hak fanghandabata natana Manipuri literature gi cultural amadi identity da sokhanduna candidate singi marakta khenaba midyeng geng dabadagi thawong chathaduna candidate singbu tangai fadana Bengali script padaba yadaba ki fibam da lehali hauzik lairiba issue astigi matangda MP ningthau sana zawbana Rajya Sabha yauna Ministry of Education amasung Department of Personnel and Training da pukhatuna takshin biu civil service man examination ge question paper amadi answer animakta mitai mayak yahannabagi damak recommend to binaba ga loinana scholars sing academicians sing amasung cultural organizations sing unaduna Tana biduna hiram masagi matang da ayat pa yaudana implement tawhanaba thabak paikhat piyu memorandum pishin ba lakiba singadu da MP ningthau sana zawbana UPSC na loba exam answer paper mitai mayang na iba ya haliba asiguna exam asigi question paper so mitai mayak ohenaba mari leinaba singda makha tana takshin gane habagi chapchaba thazaba pike Ningsing bayabadi haukiba kumjali singani kunhumdagi February 9 da famkiba parliament session da Rajya Sabha ki MP ningthau sana zawbana laisemba UPSC na lauba men exam da mitai mayek na thaba yahan binaba mari lainaba singda takshin ba laikhrabani Interdisciplinarity and intersection of culture, language, literature and society ki matang da nominini chathagadaba international seminar ngasidagi Manipur University ki court hall da hodokre Department of English and Cultural Studies Manipur University na sinba seminar hodopagi thoram aduda former MP Dr. Rajkumar Ranjan School of Humanities Manipur University ki Dean Professor and Pramodini English and Foreign Language University Regional Campus Silongi Director Professor Moksumi Guha Banerjee Amadi Department of English and Cultural Studies Manipur University ke Head Professor Irom Gambirsu Sarukyake Department of English and Cultural Studies Manipur University ki Head Professor Irom Gambir na National Education Policy 2020 da History, Political Science, Sociology na chingba subject yaudrabadi English Literature khaktana research tawbada mapung phade Policy ama implement tawduna anawa syllabus samakpada critical thinking gi sutangai phade mapung phawa education system ama purakna ba honabada discipline haiba asi sutangai phade haike English kata nata nato pa discipline mayama makat
yauri atopa khoi Maharashtra dagi adagi Bodoland dagi Assam gi within Manipur khoi ethnic group mayam ama khaksu ukhul gi Chandel gi aduga Mizoram dagi mayam ama yaubiri aduna masina khoi da Manipur University bu promote toba khaktan natana India ki new education policy 2020 se implement tobada khoi na pamjari ba objective to phangba namgani aduga namnaba honaba matamda tangai phadana sigumba intersection akhoi seminar sina kanaba purakkaduba aduda miyang thamjaraga sinjaba seminar Community Health Center Moirangbu Matik Chaba Health Center ama oihanduna Health Center ama ge chap chaba facility pihan ba haibasi mahaki wasakni haina Moirang ACG MLA Thongam Santina Fongdokre numit ninigi khongchata Imphal da thunakhiba India ge President Draupadi Murmu na ngarang state asagi anaba project kaya sangarambada yaukhiba Community Health Center Moirang ge Block Public Health Unit na ngasi haunabi matung ena miyam da kusinabagi thoram amada saruk yakibada MLA na wafamasi fongdokhibani District Health Society amadi CIC Moirang anina sinduna pangthokiba thoram aduda CMO Bisnupur Dr. L Raichandra MO in charge CIC Moirang Dr. A Sarojini Devi na thoram mapusing oina saruk yakhe MLA Thongam Santina mahakna Moirang AC gi MLA oina hek karakpadagi AC asida health sector fagarhan ba haibasi mahaki manglani hana rural hospital oirambadagi CIC oina leirakhiba health center asida mahakna lakpa matamda awat apatana pik thalaga leiramkhi adubu ngasidi center asi hanadagi khara safare haire Doctor gi awatpa sing khara di mengkhalakpa ngamne x-ray machine yaramdaba function tawhale adubu ultrasound gi awatpa asisu numit tarani gi manungda soidana lehelagani haiki hospital gi leiriba building asi matam kuiraba oibana khudongcha daba kaya mayok nariba asisu hojik nongna sagalaliba hospital gi building sing asi mahaki handaki tar manungda loishinduna Sangana Bahonagani Haiki. Mahaki Onadi Hospital Asigi building Amadi structure sing Fahana Bahonagani Adubu, Dr. Matik Chana Lehenba Sagaliba quarters sing Asida Dr. Ningtina Lehanduna Miyamda, Health Facility Matik Chana Pina Bahonabada CMO Amadi MO in charge Kitodang Oibu Haiki. Mayam pamjariba ultrasound within 10 days da ai marang CAC da ultrasound por na bai hona jarage tuwa tabda G+1 gi akoi la rik sariba hostan si loisina ba ai tam je rik sahi malai di place da ya gi innovation ngamna ba i hona jagadi awat liba doctor sing pina na ba equipment sing pina na ba awat na pa lai mayam do khala makhai do su hena phaba CAC boirang ngo polak na ba ai athuba matamda hona jagadi Saruk Yakiba MO in charge Dr. A Sarojini na hospital asi matam kuiraba oibana matik chaba room leitabana staff singda awaba kaya mayok naramba adu ngasi khusina birakliba blog asina chawna mateng oiragani haiki All Manipur Entrepreneurs Association asinduna amigi nifunitoi suba foundation degi thoram likla campus Food Park Nilakuthi Imphal East Pangtokre Thoramaduda Amigi President Thangzam Joy Kumar Manipur University ge Professor CH Ibo Halmaite amasung Manipur University ge Dr. Bisanjit Loitong Bamna Maru Oiba President members sing oina sarukya khibaga loinana entrepreneur kaya su sarukya khi Thoramadugi manung chana All Manipur Entrepreneur Association ge Laikhidraba members sing ge mafamda minute ama tumina leptuna amasung hai laikatuna ikai kumnaba utkhi amasung Amigi founder members sing ge mafamda achamba Kudol Tamduna Ikai Kumnaba Utki. Makhatana Thoramadugi Manung Chana GK printer Uripong sponsor Tauba Amigi wall calendar Ama Fonki Thoram Aduda entrepreneur led economic model of Manipur and Northeast India Haiba Hiramda Dr. Bisanjit Loitongwam Amasung impact of present crisis on MSME in Manipur and its remedies Haiba Hiramda Wangangki. Thoramaduga Mari Lenana Amigi President Thangzam Joy Kumarna Manipurda entrepreneur Sungna Kudongcha Dabakaya Tengnari Ban blockade Sintalepa Asina Chingba Kaya Asina Kudongcha Dabakaya Mayok Hali Lamdamasigi entrepreneur Kaya Lairiba Asi Puning Tagot Piba Matau Tai Haina Sufungdoki Haugiba Chahi Tara Mukshida entrepreneurs ki growth rate Wankharli Wankhatlagasu Marakta disturbance Yam Laibasina amuk nong laksaba koi maroin startup unit sings da yamna choba koi impact pibasina amuk ning hanbagi kano malai maroina koi gi dan ban gumba blockade gumba aduga national highway ani gi khudongcha da ba maroina yamna hena chaw khudongcha handri basi yam toina ban tawsima sigi mathakta amuk mayam khangbi riba
एक्सटोर्शन की करी की सूस मैम लेबसिना ट्रांसपोर्टेशन कॉस्ट याम वांग लाकपनिना कॉम्पिटिटिव मार्केट एकोन फाइट तौनबदि याम वान थोई कॉस्ट ऑफ प्रोडक्शन से याम वांग लाकपा मसिम मतंगा अनि सी बरगंबा खोई सरकार ना याम खुथिंजन बिदना खर हेन फजन कंट्रोल तौबिरगदि एंटरप्रेन्योर सिंग याम चावना मतेंग होइगन हेन खंजै अदुगा हजिकी सेंथालेपकी कल्चर अमा याम नौना सागलैबसे मसिम तंगदी तौबिदनबा खोइगी प्रजापुनुकी फमदा एंटरप्रेन्योर्स एसोसिएशन की माइकेदगी अपील तौजरी त्रिपुरा के तोंगान तोंगान डिस्ट्रिक्ट अहुमदा हंदक चाही की मरीफुतरुक सुबह नुपीलाल नुमित पांगथोखरे खवाई डिस्ट्रिक्ट के गौरनगरदा लेबा नुपीलाल मितमदा हाइका लेका तमखिबगा लोइनाना थौरम अदुदा चीफ गेस्ट ओइना रंजित देवर्मा एमएलए सु सरुक्याखि कन्वेनर केएस बिरोलाना चेयर लौरगा थौरम असिदा नुमित असगी मरमदा एनआईटी की असिस्टेंट प्रोफेसर अनुराधा नोमाइथेमना नुपीलाल की मतंगदा वांगांखि नुमित असिगा मरी लेना सात संप्रदि कीर्तन अमसु पांगथोखि अगरतला प्रेस क्लब नुपीलाल दे ऑब्जर्वेशन सिंदुना नुमित असि पांगथोकपगा लोइना नोमगी ओइबा नुपीगी कन्वेंशन अमसु पांगथोखि थौरम मदुदा इम्फालदगी वुमेन सोशल रीइंफॉर्मेशन एंड डेवलपमेंट की प्रेसिडेंट थोकचोम रामनीना चीफ गेस्ट ओइखि कल्चरल एक्टिविस्ट केट्रिमयु माधवीना थौरम मपु ओइरगा सोशल एक्टिविस्ट कंचन सिन्हा एकेडमी अवार्डी सोरोखाइबम गंबिनीना सिंगबना सरुक्याखि नुपीगी लुप त्रिपुरा मणिपुरी वुमेन काउंसिल कौबा अमसु सेमखि कमल घाटसु तखेल थांगता एकेडमी अमसुंग मालेम इमा कनबा लुप कंगलैपांगना सिंधुना नुमित असि पालन तौखि नॉर्थ त्रिपुरा डिस्ट्रिक्ट की जोलावासादसु एमएसपी नॉर्थ डिस्ट्रिक्ट न सिंधुना अहानबा ओइना मरीफु तरुलक सुबा नुपीला नुमित पांगथोखि थौरम मदुदा साहित्य परिषद की थबुरेन सिंगना सरुक्यारी Manipuri in Kolkata na susunduna marifu tarulak suba nupi lal numit ngarang numidang Kolkata da lady bi maitay nupi humpurom na saruk yaduna pangtokre Manipuri in Kolkata women's wings na sinduna Tarfology playground diaspora Mukundupur Kolkata da pangtokiba thoram aduda MIK women's wing ki thomi sing yaw na Kolkata da lady bi nupi kaya su saruk yaduna national amadi state song sakpaga loina na football match amasu sanaduna haudoke saruk yakibi MIK women wings ki thomi amana matam aduda ima oibi kaya na ngasigi mirol gi damak British singa lanthengna mama laiba ki damak amadi tungi mirol gi damak khanduna thawai thakiba singbusu aikhoi shu Manipuri nupi ama oina makhoi bunning singduna ima singda chen kiba mama laiba nungshiba gi wakhalon adubusu aikhoi khuding makna kaufam thokte khanduna Kolkata da lairibi nupi oibi kaya na nupi lal numit asi pangthopani han haiki Ketreleka Women Development Association amadi Social Educational and Cultural Development Organization sector anina kusamnaduna Thobal Ketreleka sector lampaki maira sanglenda marifu tarulak suba nupi lan ningsing numit yamna chamna lanaduda thawaina ponthapi kiba thongna lerabi imasangi mafamda haikat laiket tamjaduna ikai khumnaba utki tharamasida lengbi rakibi khwaidagi ahal oirabi imasingda achamba khudol tamjaduna ikai khumnaba utke loinana organizer gi maikadagi tharamasida sarukyabi kiba khuding busu dol macha amamam tamduna thauram asi mapung fana loishinki Manipur Police ngarang Churchanpur PS ke manung chanba Khugadam area da ki kusu khulai kaya marum fagale hari khulai sing adudi local matri notary rifle ama pistol magazine ahum 51mm mortar smoke bomb ama stun grenade ama Baofeng wireless set ani helmet ani improvised explosive mari nongmai maru tarani thoi pumpi gi improvised mortar amani hari KCP-MC unification kunagi chatna launchat ke mayokta yeng haidaba uhaidaba video semnaga social media da thagalake haibagi maral siraduna maduda chenabani haiba nupa nupidu numit mangani gi manungda lalholub asiga wakhal taminnagadabani hari Lona Thinkraba Lalholub asigi pro chingkhai nganba gi cherol amana lamdam asigi nupi khunaibu awangba thakta thamduna ikai khumnabaga loinana nupi oibagi ikai khumnaba ngaktuna hingnaba hotnaringai cherak asida kanagumba kharana nupi nupa oibagi licha sajat kayabu mangthoknanaba hotnariba ase tasengna laibak thibani lamdam asigi ina khulaba culture chakcha yuthak fije chakcha amadi lamchat sajat pu hena wangba thakta pukhatnanaba hotnaringai da khunai asibu karishu laitana khalaga miramgi oktabi kayagi matau tamduna kanglai pak asidasu madugi licha chatha minaramliba takhelambam tori sahi kuni thoi apopagi ming Robindro amasung Goti Mayum Priyanka chahi kun manga apopagi ming G Priyo numit mangani gi manung dalal holub asiga wakhal taminagadabani hari karigumba wafam asida tha oidrabadi mapunsida ningsingduna lehawragadaba ahakpa chairak piragani hari hujigatemba break amatang lamunasti
Sangai tutorial kwa kathil ki class 10 ki revision course lakliba December 15 dagi class haujaragani. Class 9 amasung 10 ki foundation course kina lakliba January 5 dagi class haujaragani. Akupa marol gi damak Sangai tutorial natraga Sangai hostel kwa kathil ningthem kolda lakpiduna akupa marol tanabiu. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Tada! Give me a key, you know. Other become more. Sigi yung say, next day, tinacheksin na laksilaga tamkabanine. Dadarang se, juhar habaga am takidrabo. Asum na, mayam na machalbog na option lugum. Masigi yung masilug, asuya nga ang pokadabatagi. Next day, na napseli. Next day, juhar habating matok na nabasimani. Zarman technology siya naman na concrete katok na tinabamatanda. Mapanggal ang magpihan na hinggal adli. Next day, strength is in the quick. Matam ginungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna magsibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung makhatarapa pawda XSSB Personal Welfare Association Imphal Amadi Thokchom Yup Dynamic Association ani na punna sinduna India da Sastra Sima Bal Linkhat Kibagi Humpu Nithoi Subar Rising Day gi Thauram amadi Manipur gi oina su Thobal District ki Thokchom Village da ahanba oina SSB Cois Training Center hangdokibagi Humpurak Subar Anniversary gi Thauram ngasi Thobal District ki Thokchom Playground da pangthokre Thauram adu da All Manipur SSB Pensioner Welfare Association gi hanagi President su oiramba Retired Assistant Commandant C.I. Stombi Sharma, Retired Deputy Commandant K. Suresh Kumar, Retired Assistant Commandant M. Ranjit Yauna Association के member कयाना सरुक्या के थौरंगा मरी लेना SSB के Retired Assistant Commandant C.I. Stombi Sharma, Hai Stombi Sharma ना हौकीबा चाही लिसिंग अमगा चमापन हुमफुनी थोई इंडिया चाइना अनि के मरकता लाल थोलबा मतुंग इंडिया की बॉर्डर एरिया दा लैरिबा मियामबु इंडियन अमनी हाइबा अचेपा वाखलोन फावहनबा अमदी लैबा के लमखै ngakpada saruk yahanabagi dama lising amaga chamapan humpu humdoi gi December 10 da SSB sem khibani chahi ani ge matung da Manipur da su Thobal district ke Thokchom Village ta hanba oina SSB Koi Training Center hangdokhibani hairaduna All Manipur SSB Pensioner Welfare Association ge member pumna makta Rising Day asina lakpada yaifa paujal pk 1965 की दिसंबर की तांग तारागा हुंदोय कसी की निमित असिदा श्री राजकुमार मधुरजीत सिंहाना एस्टैब्लिश तौबी की मफम असिमक्तदा थोक्सों की ग्राउंड असिमक्तदा एसएसबी की अहानबा ट्रेनिंग सेंटर लिंखतुना एडवांस ट्रेनिंग पीरबा मतुंदा एसएसबी दे इनरोल तौननबगिदमता मखा ताबत मथौक ताबत ट्रेनिंग सिंग पीदुना मणिपुरदा अचौबा बटालियन अमा एस्टैब्लिश तौबदा चाउना थौदांग लोबी खिबा एसएसबी की मेंबर खुदिंग मकपु हाइदी हिंगिबा अमदी लाइरमलेंद लेखबा खुदिंग मकपु निसिंग जदुना श्रद्धांजलि कचरी लमलाई केंद्र के एमएलए के सिबोम साना केंद्र असगी मनुंग दलाइबा लाइकोट फाइजल गी नौना सेमगालिबा लंपाकी फिबम यंगसिनक्रे खोंगचर अदुगा मरी लाइनाना ऑल खरम स्टूडेंट यूनियन कॉन्फ्रेंस ऑर्गेनाइजिंग कमिटी के सेक्रेटरी अंगसिंगम याइचीना जनवरी 19 दा खुल असिदा पांगथोकदबा ऑल खरम स्टूडेंट यूनियन कॉन्फ्रेंस की दमक लंपाक संगतपगी तंगाई फदबा लेरकपने लंपाक असि फजाहंद्रबदी थौरम सिनबा यारोइदबगी फिबम ओइबना एमएलए केस इबोम चाना लंपाक संगतपा होरकपनी लंपाक सेंबदा चंगदबा खुलाई लंपाक सेंबदा चंगदबा खुलाई नतना एमएलए मसा लाक्तुना यंगशिनबा असिदा खुंजासिंगना एमएलए बु थगतपा फुंदोखे अकोई लाकदौरिबा 2026 की जनवरी 23 दा पांगथोकदौरिबा ऑल खरम की स्टूडेंट यूनियन कॉन्फ्रेंस की दमकता अकोई लंपाक असे सेमगदबगी अकोई खुदोंग चादब लैबगी मरमना अकोई की सरना मुक्का हन्ना अकोई मसिबु सेमबियो हाबे मतमदा महकना हरावना महकना याबिरे हरग ngasi se महकना जेसीबी अमसुंग टिपर उबिरकले हरगा लंपाक असे महकना सेमबी बने मसिगी दमा अकोई की सर खुंबन तमन बोमसाबो
हराउबा अमसुंग नुंगाइबा अदु फोंदोकचबनी माकी थबक थौरम खुदिंगमक्तदा अखोइनसु हेना लाकदौरिबा मतमदसु अखोइ माकी सपोर्ट तौजगनी हाबसे आगी खितंग वाफम अदि थमजबनी इंडिया के प्रेसिडेंट द्रौपदी मुर्मू के नुमित निने के मणिपुर खोंगचट असिदा लंजनरिबा कुकेसिंगदा नहौना असाउबा पोहले हाइना रिलीफ कैंपसिंगदा लैरिबा सिंगना पेंदबा फोंदोक्रे तंपाक्ता लैरिबा लंजनरिबा सिंगदी प्रेसिडेंट उनरमखि अदुबु कांगपोक्पी अमसुंग युमलो नरिबा चिंगे रिलीफ कैंपसिंगदा लैरिबा सिंगी ओइनदी मेमोरेंडम अमा फाउबा पिशिनबगी खुदोंचाबा पिबिखिदे हाइदि कांगपोक्पी डिस्ट्रिक्ट इंटरनली डिस्प्लेस्ड पर्सन वेलफेयर कमिटी की वांगांग लॉय डायना हाउकिपना प्रेसिडेंट की खोंगचट असि बॉयकॉट तौबा लैते अदुबु कंडेम तवी मसीना मखोइदा थमोय सोखले प्रेसिडेंट मुर्मुना सनापति डिस्ट्रिक्ट चलगा कांगपोक्पी की रिलीफ कैंपसिंगदा करिगिदमक्ता लाक्ट्रिबनो हाइना हंखि Unlocking Your Blessing Haiba Thimda Numit Humni Chathagadaba Manipur Baptist Convention Women Quadrennial Conference Mangarangdagi Tamai Sub Division da Laiba Liyangmai Naga Association ge Manipur Center Church ta hukre Hogdopagi Thoramda MBC ge Chairperson Tharmichon V Rungsang LNBA Center Church Tamai Pastor M Kaidambau Amadi Atai Church ke Luchingbi Kayasu Sarukyaki Thoramgi Saruk Ama Oina Sovener Fongbaga Loinana Thoram Pangtoklingai Manungda Tongan ba Changdamnaba Kayasu Pangtokani Hari Baptist Churches Union India के annual delegates meeting Nungtek 2 Baptist Church ta ngarang pangtokre meeting aduda Baptist Churches Union India के chairman Reverend Chinkhilianang Gonmai amadi secretary Reverend John Kim Pamai ne sarukyaki meeting aduda Baptist Churches Union India के silver jubilee mathang chahi के December 13 lisingani kuntarukta Jelarong Baptist Church Tamenglong da pangthokpaga loinana Mayapur Assam da sariba guest house asi January lisingani kuntaruk fawada loishinba haina warep nakre Reverend Chinkhoi Riamai Amadi Reverend John Kim Anina resource person oina sarukyaki Anal Nagasing Amato oina punsin nabagi pandamda unity right amanga se Anal Lenruwi Tanpi dagi lamthakre Anal Lenruwin Tanpi sa sinduna lamthakiba khongchot aduda January gi tang kuntareta gi kuntra fawa pangthokka dauriba kuntra nipan suba general conference ka mari leinana chatkibani hari Biker Yankai Romna Sarukyaki Khongchat Aduki Matang da Sif Convener Culture Kampana Hauzik Oriba Fibam Asida Anal Sing Amata Oina Punsinba Yamna Matautai Haiki Manipur na Yumbu Oiduna State Contra Nipana Sarukyaduna Kuman Lampak Indoor Stadium da Chathariba Senior National Judo Championship Lisani Kunmanga Kuntarukta Yankai Nithoi Kezigi Kamlukka Manipur Gilai Sangtem Nungsitoi Chanuna Haryana Gi Ritu Maithiba Piduna Gold Medal Fongbangam Kibata Natana Manipur Gi Ahanba Medal Account Hangdopangam Kre Nungsitoi Imphal West District Manung Chana Mayang Imphal Thana Wangkai Lekai Dagine Mahag Manipur Team Gi Ko Soriba A Surjit Maitegi Mityang Makada Mayang Imphal da Leiba Brave Boys Association BBA da Sanarkiba Sanaroi Amani Haidi Arobida Maroi Pamukana Pizari Kamjong District ke Indo Myanmar border nakna lairiba ka sungbelas India ke khulni haiba ke khudam moiba chakthung amata phanghodri Oil pump singa thau piba lep khibada ki petrol gi mamal black ta liter da chamaga kuntra da gi chamaga yankai fawba yongnare Masung Lenga Hexembaga one family one jockey Makada Imung Kodenge Santok Lambi Piraga Irangna Samilon Sokli Basi Menkanana Bahona Rakani Haina Lamlai Kendrogi MLA KH Ibum Jana Haikre Huzik Fabugo na Stevena Pizza Pamata and Stellation Jeremy Tabir Pumnamapu Amkana Krumjari